Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okchari ngasi amuk lawbirasi Eigi Thamoigi Ningaichaobi mari suba tangka chingsangdu chengleina maming hanglakpa duda khangpre khangi machindasu tapna soli loiridana ide kari haigini mingside hera ama ekta haizilaga lore aduga data off toksangi masi haiduna masu reply adu halli mingbudi punsingan bakawi message adu hek thakibaga chingsang data off toksili aduga sor sangno hondoktuna phamungda longna hipthai nokfet ka story chengleisu ming adu ubada kanano haina khali adubu wakhal manadi lamsinba ngamre ningsingdre kanano haiba ma khangdre thoine hena khangning basu pokludre makhatana message hanbagi mahut tumthana ba tawrami mathangi numitni suhen sanadu mahiroi mayamda onsinduna hairei ngasidi angangsa WhatsApp group ama semse sarna takpada noina khangdaba hangningba khotningba tathok tasin nungainaba oina class gi group ama semse nakhoi WhatsApp paiba number singdo mathang oina list semaga pisilo mahiroi nupi mayamadudi haraubada loikri oza masak phajaba pakhang adugi number ado khanglani khanduna tawbagisu suyen sanada ngawdaba commerce stream gi mahiroi nupi leiramoi atopa stream singi mahiroi nupi singnasu ngawnari bani mahiroi mayamdagi hendoktana school aduda tongan ba stream singi oza leisabi singnasu suyen sanabu ngawnari bani adubu mayamadu suyen sanana nachungluba tawdi mahiroi singdusu ozana haibagi matung ina number sing adu list phajana semduna pirami suyen sanasu number sing adu haifit ningduna mafam chana hapsin khraga haire fare nakhoigi number su leirabanina horen semage ko hojikidi class torse matamadu break ki matamni nupi mari adu school gi campus manungda thamliba swing adu da phamlaga leiri tapna haiduna wari su sanari jengleina nahan engonda message tarak panupado punsingan bakawi hai haira iba wadu tabada Anjali di nokning manalori adubu manokti nokpa matang jadi khana yamwana khangli surbalana mamingadi phajaine masaksu phajaramgani nokning badu khangsinduna Anjali na hairei noibu masaktu yengningdro Pinky na amu hoine yengningine masakto adagi handakti maisu tadore sir suhengi number khanglabanina mahiroi nupi mayamsidi irang sagatnare Pinky na hairakpadu chengleina muk khumlei hoi aduni sir su phadi phajaido sir su phajai ado aikhoi kamchana maguna badi helida wahai adu Anjali su noklaga hairakpani surbalana kaino noi sairo aise surbalana hanglaiba wahang aduda Anjali su suktuna nupa amtagi maming panba yadrise kaigino aikhoi saira hekta hangkanimi Pinky na amu ho adudi kanano do hairodana hauzik aina aiba kamcha dudi aikhoi kakaneba jenglei tapna nangna nahanwai aimsta doctor tamena haikibuduro hoi mani hauzikti side thabak pure Surbalasu khangningna mabu hauzi karamba hospital da purino rims ta pubani nang hauraroi matagumna surbala ikhat khachina duna haire adudi aigi hainabiro ado noi kamchadubu nupi koibro wahai aduda Pinky sungakna kaino nangna muk tawreisina hoi bema hauzikangi nisa chaba ngausna bada leiraga wadu sarupudine aikhoidagi khara ahanoi zarabasu gyan taba nupaduda leibana phaine yari bema pakti da kolaima hoi surbalana haisisu yam chumi adubu nisa chai haiduna hundo ambagi mahutta semdopiba yabra haiduna hana yengadabani nisagi paktagi chingkat pigadabani karigumba aikhoibu sengna nungsiba oiramlabadi makoisu aikhoina haibado soidana yarakani ahanbada ngamdrabasu tapna adum nisadagi lapthorakani
Mamanabi ahumdusu Chenglei hairiba wasing adu munna tari. Chenglaisu makha taduna hairi. Maduda karigumba ngamdaba taraba. Nisana hena lui khanduna hanjin hanjin oidaba nganglaklaba. Thazaba hanjin manghalaklaba. Maduda lapthokpadi kaisu kaidina khali. Maramdi magi thamoigi nushibada aikhoi oidabagini. Hayengwai mana sengna nushibriba miduna semdokpiba oirabadi laina ngamkhini. Hainidudi nushibagi damakta tauba ngamdaba amata leite haina siba phawa ngamnaribani. Aduga kaisu nataba nisadudagi lapthokpa ngamdaba haibadudi mana nupidubu nungyongna nushide haibada kaisu akaiba leite. Nang haido yam chumi. Ado Nisa chadaba yu thakdaba nupadi leiram loiko lebaksida. Nupani moisu nong padok thakadabani chagadabani. Adusu karamba matamda masana matik charaba maromdom lepchaba ngamlaba kanda mamanaba punbada party tawbada thakpa chabadudi nupani tawjasanu. Maduda aikhoina thingningi haidunasu thinguba yaba nati. Adubu matang matam haiba ma leirise masi khangna chatkadabani. Adudi nati mamitta kakthorakta ngairiba makhoina Nisada laichuba haibasidi afaba nati. Sorama sangna hondoktuna Chenglei makha amuk tarei. Makhoigi punsido yamna pamui. Chatkadaba punsi lambise yam sangi. Khutta khulai amata paidana isagi ngaklo amattasu yaudana sanglaba punsi khong chatche chatpa haibadudi oithoktabani. Tungi yumbi kayana asumna lamakhangda mangkibasi ubada thamoi sukna nungaitaba phawi. Surbalana amu Nati nangna achumba ngakta hairese kamain tawrino haiba. Pinkina sumuk hairei. Ngasidi aikhoisu gyan lausing khradi phangle nangna hairi mayamsina. Angelina amu Nisa yamna chaningadine mayaduda phaktoga insingadabani. Wahai aduda Surbalasu noktuna hairei. Nangna ngangba wasima Handakti Chenglei tapna amuk hairei. Mase aini yamna khang hairubagi wa nateda sum aigi wakalonse noi mayamdasu share tawbani. Pinkina amuk hoine nangna yamna khang hairudragasu nangna hairiba mayamse aisu yaningi. Nisada laichuba nupado aiga khangnaba loinabadagi gyan yamna tare. Mayamna nupi se yamna phai kainaga hainabado pami. Anjali di Chenglei gi wadu tabada thawaga isa sadana dong hekta hairei. Phangaroi adumadi phangaroi. Wahai duda Chenglei sungakna ha karigi ho nangi nupa oidudunine gyan yam tai haiba Nisa gamta chadi. O nangna khangbiriba hoine khanginine. Surbalana yare wari se amaromda ni chatkre tawrise. Wahai asi haiduna Anjali da amu onsinduna hairei. Ngaikone Anjali aina ngasai habado soiba yaruko. Nupibudi asukuina pakhang oireise amta koiraktabani. Adubu nangna haidudi sukya yarari kamchana. Surbalasu mamit mana lauthoktuna karigi aibu sakyam thiredana. Pinkina amu yare taningre to adu sumaina maram ama natraga amada khananainabase yam nungai. Marak-marakta sigumba wari sisu adum sanase aikhoigi lausingsu hengakani. Aduna aikhoigi wakhalda khanbasing ase share tawna. Pinky gi wahaiduda Anjali su yaye aisu yamna nungai sumaina wari sanabase. Surbala hoi tawse sigumbasina aikhoida khara tawrsu kanaba pigani. Handakti Chenglei amu lairi khakta tamgadaba nati. Aikhoigi khunaisida kari thodok thokli kari chatnari haibasisu khangjindaba yadraba mani. Makhoi ado asumna wari sanaringai khanghaudana moina tongliba swing adu khangin ilaklaga tungdagi nupa khonjel amana hairei. Noina khangjindaba yadaba ka haidubu karinone. Nupi sing adu khangpre khangna amuktada punna lauri. Anjali di khonjel do kantak. Hey napa thorabi macha kanano ha. Masi haiduna tung khangon onthorakpani. Matau singdu ubada yuhen basunok tunai. Nati kari warino nakhoi marina aduk thawai yauna sanari dubo.
Yuhenbada Anjali su sitana khumi. Sigumba wari sidine agang loina khangnaroi ahalgi wari ni. Sia soinaw nangna ahalga saradana. Surbalana amuk khumlaklami. Nate nakhoi anina huranbagi taptaga migi tungsida kaidoramino haiba. Jenglei amuk noi sidi jugo chadi he oiba ngayaktangda mihonga loina changkhatkre. Pinkina Minai haisini. Malcolm noklaga hairei. Noida sum laknabanida sound ko. Jenglei noina khumlai. Saudi. Yuhenba usitana. Noina sarasu nawa laudida. Yuhenbagi mataududa Anjalina amu. Phari kaino kietle adudi. Nangonda haibro. Kaino aisu nangonda haibro. Makhoi adu asumna marai tongnaringai bell sutaraktuna class ta changnaraklami. Numidangdu Suhensana haikibagi matungina WhatsApp group ama semi. Semba hek loibaga Jenglei number da text toksili. Jengleina data on tawdabana message to deliver toramdi. Suhensana machinda tapna soli. Horen maina reply tawzarani. Masi khanduna masu masagi mathau tawkhre. Mayamdu chak chanari. Anjali di charambadu leptuna karan ganglai. Ma punsingan bahai bamingse phajabra. Mingdu tabada jingsang di chak khanga hai. Anjali jingsang da muk onsinduna. Kamcha hauziki mingdu phajabra. Jingsang kari sukhumdi mamituna pairap yenglai. Aduga hagat kibadu phatraduna amuka sulokhuri Kanan Kumarna. Hima Thoiba nangbu tapna chaba yadabro. Sunandana amu. Se Thoiba isingdo thakchilo. Jingsang su isingdo phat thakchili. Aduga amu chakto tapna chaba hawi. Luhenbana. Yarabo nangbu khara farabo. Phari tamojo. Handaksu amuka Anjali du makata na hari. Mingdu phajabra haibani. Mama Sunandana oina khumlai. Hoine phajai kedoragi bima. Luhenbasu machanupido onsinduna. Nangna du hangliduna kedoragi bima. Jingsang na oina tap oktuna saurap tawna hairei. Nangonda punsingan ba kouba nupanaga koigi ga hairakpro ha. Angang na nupagi maminga phajabra hangladana phudaro haibro ngasi. Jingsang na hairakpa wa adu Anjali su karimna duna khumlai. Kaidi wanoda aidi kamchana pamjaramgadrana hangbani. Asingbada kouba phangaudrabanina hayengwaina chanupadaga kouba yaidana. Hey, usitiro nangido khanaba yam dharakano thajillakani. Kamcha nang hauji aina kainom hairadi ikaidana ne maigado ngangsang ngangnise. Masi ngangsi handene yam usitene. Ngaiko kaino hairo. Handakti Anjali su haigi haina mayado kathorei. Adubu Sunandana phathatuna hairei. Yare to obema chak chabam thokpa phajana chaw. Mama na nganglakpaduda Anjali paithoklaga chak to amuk chari. Luhenbana. Nakoi anisi kamaina ngangnani aide. Khana doida tawdana lei. Jingsang da Kanan Kumarna amuk hairei. Nangsu Thoiba chahidi phana yami. Aduga angangsiga sum manadana awai akhum tawnaribasibu karigino. Yare baba. Nang gyan taw ko Thoiba angang natrabani. Ngihaki matungda nupa ahumdu chak chaba loinaduna haugatnakre. Sunanda haujiktada machanupido onsinduna hairei. Ngaiko bema kanano punsingan baibo nangondaga koige kaina haireiro. Kaidi wanu he hairakte. Adudi kanano. Mama na hanglibadu Anjali su thawai sasadana hairei. Khoi kamjani. Machagi wahaiduda Sunanda sungakna. Nati nangbu ngaurabra haibani. Noi kamchadi jingsangan bahaibani. Punsingan bahaibana tiye. Loiri he khoi masidi. Hey,
Nang naro sengubi ma. Ho palim ima photpi nachana haibadine kamchana aigi ta chingleida magi mamingse punsingan ba kawe haibaduda laknage na tawbani mi. Sunanda haujiktada momo noktuna haire. Heima adudi ngasaina mayek singna haiba kaidogeba. Nangna ngasaina hairaklamabadi nama aisi yauna laknaba yabani ne. Imai mana goini hinjile. Yare yare chalo larik paruro. Hoi hoi palim ima photpi. Jingleisu chak toklaba matung kada changlaklaga magi mobile adu data on tawi. Notification khara lerami WhatsApp ta hana changduna leiriba message sing adu yengli. Number save tokdaba ma yauri duga group semlakpaduga chingsangi message amaga lerami. Group ta hana changduni yengi aduga number save tokdaba dusu suyen sanagi ni haiba adum khangli aduna phat message adu pai. Message ki warolda CA gi number ni jinglei nui sar suyani save toksalo. Jinglei su panthadana reply tawi. Hoi sir. Number adu save at toksili aduga amu chingsangi message adu yengi. Chingsangi message adu asumna leirami. Nangbu chak charabo. Message adu jinglei su reply fatawi. Jari. Punsingan badi charbo. Somda chingsang su jinglei gi reply ngai rabani. Hek lakpaga adum pai. Chingsang reply adu paraba matung khangnong Nungcthoi mana noklibasi ategi nati punsingan ba kaina magi lenga gi mongda hairakpadudani chingsang su reply fattawi. Jare ado kainom haigedana. Hoi kaino hayo. Chingsang machinda tapna soli. Is onthongna kingkreda. Masi haina haina masu reply tawi. Hanbasu aina hale aduna nangna minga kawbase nungaiti. O chahibu kya surage? 14 da anina puriraga tare. Hanure na dudia. Hanure gainaga nangna sugena surabada chahi 13 19 ngai aduga aina nangondagidi 10 muktani haliba. Chingsangna tharakliba message adu jinglei paraga nokle nokpa khangba wari mana asumna noktuna leiringai message amasu amuk thajilai chingsangna. Fare fare nangsu pathajaro. Good night. Message adu jinglei su fat adum halami. Hoi good night. Jinglei mobile adu data off taksinduna thamkre. Ataigi message lakliba mayam dusu yengludre tapna hipthaduna wakhalda wahang kaya matom ta hangjari. Masaksu khangdaba lamlan bamaga wari sanabada aigi sada nungai bagumna tawribasibu karigino haifam khangdaba ihullama thamoida phawriba magi wahai amana aibu nokhanba ngamliba lamlan bamabu kana oiragaba khangninge nangbudi aina asukthuna sakhangdaba nanga loina bahaikribase kamaina no aibo ngasi phawbada nupa amatagi wakhal khalakkiba leiti khange sukhaludi aduga ngasina karigi aigi wakhal asina nangbu khalaiba makokta makhutna thajinduna amuk solei hera angang aina sigumba wakhalga khaladana paktaba miyawri isani sasi matam lairimbi magi khongchati taibang kanana thingluba ngamdi nong amuk ngan numit amukta asumna sum hokhibana numit kharani haujinkre sunanda bima nangbu sopsu kuidre nangi maru kharasu amukta kaudana makoibu school lepa nungaiti haidiro kauduni ma moi mangadi kauduni ado imanabi ahumdudi nong mawali ngai sida lehelase nupa ani dubadi numittuda lakchasanu hoi hoi yayi ado jinglei su yaudui natro yauduni is nungai reda ado hana hairaga yungko yaragani di ma phajana hainaradi ado kamchadadi khangangumsi ko hoi hoi khangangumsi
ꯃꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯁꯤ ꯃꯥ ꯑꯗꯨꯏꯗꯤ ꯑꯩꯁꯨ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯨꯔꯒꯦ ꯍꯣꯏ ꯍꯣꯏ ꯂꯣꯏꯁꯤꯜꯂꯨꯔꯣ ꯌꯥꯏꯖꯤꯠꯀ ꯆꯤꯡꯁꯥꯡꯒꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯄꯥꯔꯛ ꯇꯧꯁꯤꯜꯂꯝꯗꯨꯅ ꯄꯨꯟꯅ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯏ ꯌꯥꯏꯖꯤꯠ ꯆꯠꯅ ꯍꯥꯏꯔꯛꯏ ꯅꯤꯄꯥ ꯅꯪꯁꯦ ꯍꯟꯗꯛꯇꯤ ꯀꯩꯅꯣꯃꯤ ꯇꯧꯔꯦꯀꯣ ꯌꯥꯏꯖꯤꯠꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯆꯤꯡꯁꯥꯡꯁꯨ ꯉꯛꯅ ꯀꯩꯗꯧꯔꯒꯦ ꯑꯩꯕꯣ ꯁꯨꯝ ꯕꯁꯟꯇ ꯀꯥꯏꯗꯣ ꯂꯥꯛꯄ ꯃꯥꯟꯕ ꯋꯥꯔꯤꯗꯤꯕ ꯅꯪꯁꯨ ꯋꯥꯂꯣꯠꯅꯒꯨꯝꯁꯤꯀꯣ ꯑꯁꯦꯡꯕ ꯍꯥꯏꯅꯁꯤ ꯃꯤꯗꯨ ꯀꯅꯥꯅꯣ ꯍꯥꯏꯔꯣ ꯀꯣꯟꯅ ꯍꯥꯏꯒꯦ ꯍꯧꯖꯤꯛꯇꯤ ꯃꯇꯥꯡ ꯆꯥꯗ꯭ꯔꯤ ꯌꯥꯏꯖꯤꯠ ꯉꯛꯅ ꯆꯤꯡꯁꯥꯡꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥ ꯑꯁꯦꯡꯕꯩꯔꯣ ꯅꯪ ꯍꯥꯏꯁꯦ ꯊꯥꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯂꯩꯁꯥꯕꯤ ꯎꯕꯗ ꯊꯩꯗꯨꯅ ꯆꯦꯟꯕ ꯅꯪꯅꯕꯣ ꯂꯩꯁꯥꯕꯤꯒ ꯐꯥꯗ꯭ꯔꯤꯗ ꯅꯪꯁꯨ ꯈꯪꯂꯗꯤ ꯉꯛꯇꯣꯔꯤ ꯄꯣꯠꯅꯤ ꯑꯩꯅ ꯍꯥꯟꯅ ꯈꯪꯕ ꯃꯤꯔꯣ ꯍꯥꯏꯁꯤꯕꯣ ꯆꯤꯡꯁꯥꯡ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇ꯭ꯔꯤ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯆꯠꯂꯤ ꯌꯥꯏꯖꯤꯠꯁꯨ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯇꯨꯡꯗ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯂꯩꯔꯦ ꯑꯩꯅ ꯆꯤꯡꯅꯔꯤꯁꯦ ꯆꯨꯝꯒꯅꯤ ꯆꯤꯡꯁꯥꯡ ꯃꯃꯤꯠꯇꯨ ꯁꯨꯛꯂꯞ ꯀꯅꯥꯅꯣ ꯍꯥꯏꯁꯤꯕꯣ ꯍꯧꯖꯤꯛꯇꯤ ꯃꯇꯥꯡ ꯆꯥꯗ꯭ꯔꯤ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯅꯪꯁꯨ ꯑꯗꯨ ꯌꯧꯔꯗꯤ ꯄꯛꯁꯤꯜꯂꯛꯇ꯭ꯔꯤꯕꯣ ꯉꯥꯏꯈꯣꯅꯦ ꯅꯪꯂꯣ ꯑꯩꯔꯣ ꯄꯛꯇ꯭ꯔꯤꯁꯤꯕꯣ ꯍꯟꯗꯛꯁꯨ ꯆꯤꯡꯁꯥꯡ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇ꯭ꯔꯤ ꯌꯥꯏꯖꯤꯠꯁꯨ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤ ꯕ꯭ꯔꯦꯛ ꯃꯇꯝꯅꯤ ꯃꯈꯣꯏ ꯄꯨꯂꯞ ꯀꯦꯟꯇꯤꯟꯗ ꯑꯆꯥꯄꯣꯠ ꯆꯥꯔꯤ ꯑꯟꯖꯂꯤꯅ ꯅꯣꯏ ꯃꯉꯥꯗ ꯉꯁꯤꯗꯤ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯗꯅ ꯌꯨꯍꯦꯟꯕꯅ ꯍꯥꯏꯌꯨꯅ ꯆꯦꯡꯂꯩꯅ ꯑꯃꯨꯛ ꯍꯥꯏꯌꯨ ꯀꯩ ꯋꯥꯅꯣ ꯍꯟꯗꯛ ꯑꯩꯈꯣꯏ ꯕꯣꯛꯀꯤ ꯁꯣꯞ ꯀꯠꯇꯣꯔꯤꯌꯦ ꯑꯗꯨꯗ ꯅꯈꯣꯏ ꯃꯉꯥꯁꯨ ꯂꯣꯏꯅ ꯂꯥꯛꯎꯀꯣ ꯑꯃꯨꯛ ꯁ꯭ꯀꯨꯜ ꯂꯦꯞꯄ ꯇꯜꯂꯦꯅ ꯍꯥꯏꯔꯛꯇꯣꯏꯔꯥ ꯌꯨꯍꯦꯟꯕꯅ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯅꯣꯡ ꯐꯥꯗꯣꯛ ꯂꯦꯞꯄꯕꯨ ꯀꯩꯅꯣ ꯆꯥꯛ ꯌꯦꯟꯁꯥꯡ ꯃꯊꯦꯜ ꯃꯌꯥꯝꯗꯣ ꯐꯨꯗꯗꯧꯔꯤꯕꯅꯤ ꯁꯨꯔꯕꯂꯥꯁꯨ ꯅꯪꯅ ꯂꯥꯎꯕꯁꯤꯗꯤ ꯂꯥꯎꯏꯗ ꯀꯣꯏꯕꯨꯡꯉꯣ ꯂꯥꯎꯗ꯭ꯔꯤꯍꯦ ꯅꯪꯗꯤ ꯃꯥꯜꯀꯣꯝꯅ ꯍꯣꯏ ꯂꯥꯛꯀꯦ ꯑꯟꯖꯂꯤ ꯄꯤꯡꯀꯤꯁꯨ ꯍꯟꯗꯛꯀꯤ ꯅꯠꯇꯕ ꯃꯊꯪꯒꯤ ꯃꯟꯗꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯋꯥꯠꯂꯤꯅꯦꯍꯦ ꯉꯁꯤꯗꯤ ꯐ꯭ꯔꯥꯏꯗꯦꯅꯦ ꯑꯗꯣ ꯎꯁꯣꯞ ꯋꯥꯠꯂꯤꯉꯩꯗꯒꯤ ꯑꯩꯈꯣꯏꯗ ꯂꯩꯁꯦ ꯅꯣꯏ ꯅꯨꯄꯤ ꯑꯍꯨꯝꯗꯤ ꯋꯥꯍꯩ ꯑꯗꯨꯗ ꯁꯨꯔꯕꯂꯥꯁꯨ ꯍꯔꯥꯎꯅ ꯈꯨꯕꯥꯛꯀ ꯈꯨꯔꯒ ꯍꯥꯏꯔꯛꯏ ꯌꯥꯏꯌꯦ ꯂꯩꯁꯦ ꯄꯤꯡꯀꯤꯅ ꯑꯃꯨꯛ ꯌꯥꯔꯦ ꯏꯕꯦꯝꯃ ꯌꯥꯝ ꯄꯛꯇ꯭ꯔꯦꯀꯣ ꯀꯔꯤ ꯑꯦꯛꯇꯤꯡꯅꯣ ꯌꯨꯍꯦꯟꯕꯅ ꯍꯣꯏꯅꯦ ꯑꯗꯨꯅꯤ ꯍꯥꯏꯁꯤ ꯁꯨꯔꯕꯂꯥ ꯁꯨꯛꯇꯨꯅ ꯃꯤ ꯃꯔꯝ ꯂꯩꯕꯩꯅꯤ ꯁꯨꯔꯕꯂꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯟꯖꯂꯤꯁꯨ ꯌꯥꯔꯦ ꯅꯪꯒꯤ ꯃꯔꯝꯗꯣ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯣ ꯌꯥꯗꯣꯏ ꯅꯠꯇ꯭ꯔꯣ ꯅꯣꯏꯕꯣ ꯌꯥꯔꯛꯀꯅꯤꯗ ꯑꯗꯣ ꯍꯥꯟꯅ ꯑꯝꯇꯗꯤ ꯍꯪꯈꯤꯒꯦ ꯑꯩꯁꯨ ꯌꯥꯔꯛꯇꯣꯏ ꯃꯥꯜꯂꯦ ꯍꯣꯏ ꯑꯗꯨꯗꯤ ꯁꯦꯇꯔꯗꯦꯗꯣ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯕꯒ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯆꯠꯄ ꯌꯥꯔꯅꯤꯅꯦ ꯄꯤꯡꯀꯤꯅ ꯈꯨꯝꯂꯛꯏ ꯁꯟꯗꯦꯗ ꯑꯗꯨꯝ ꯐꯤꯔꯣꯜ ꯄꯨꯔꯒ ꯂꯥꯛꯈꯤ ꯅꯠꯇ꯭ꯔꯗꯤ ꯐꯔꯛ ꯇꯥꯅꯤꯕ ꯁꯨꯔꯕꯂꯥꯅ ꯑꯁ ꯑꯗꯨꯝ ꯆꯠꯁꯤꯕ ꯁꯦꯇꯔꯗꯦꯗ ꯀꯣꯛ ꯄꯨꯔꯒ ꯂꯥꯛꯑ ꯂꯣꯏꯔꯦ ꯃꯥꯜꯀꯣꯝ ꯅꯣꯛꯇꯨꯅ ꯀꯩꯅꯣ ꯁꯨꯔꯕꯂꯥ ꯊꯋꯥꯏꯒ ꯌꯥꯝ ꯌꯥꯎꯏꯗ ꯃꯤ ꯑꯃ ꯁꯨꯝ ꯃꯁꯛ ꯈꯪꯅꯤꯡꯕ ꯌꯨꯍꯦꯟꯕꯅ ꯀꯅꯥꯅꯣ ꯍꯥꯏꯁꯤꯕꯣ ꯄꯤꯡꯀꯤꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ ꯍꯣ ꯑꯣꯏꯔꯣꯏꯗꯕꯗ ꯋꯥꯈꯜ ꯁꯥꯒꯠꯂꯤꯅꯤꯗ ꯆꯦꯡꯂꯩꯅ ꯌꯥꯔꯦꯕ ꯅꯣꯏꯁꯤꯗꯤꯕ ꯍꯣꯏꯁꯤ ꯂꯥꯛꯑꯣ ꯌꯥꯔꯦ ꯆꯠꯅꯕ ꯇꯧꯔꯁꯦ ꯕꯦꯜꯁꯨ ꯇꯥꯗꯣꯔꯦ ꯃꯌꯥꯝ ꯑꯗꯨ ꯑꯁꯨꯝ ꯇꯧꯅ ꯄꯨꯂꯞ ꯊꯣꯛꯂꯛꯏ ꯉꯁꯤꯁꯨ ꯁꯨꯍꯦꯟ ꯁꯅꯥꯅ ꯀꯦꯟꯇꯤꯟ ꯔꯣꯝꯗ ꯂꯥꯛꯄꯗꯨ ꯎꯕꯗ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯕ ꯌꯨꯍꯦꯟꯕꯅ ꯐꯠ ꯍꯥꯏꯔꯛꯏ ꯁꯛ ꯐꯖꯕ ꯁꯥꯔꯁꯤꯅ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯅꯠꯇꯦ ꯑꯣꯖꯥꯁꯤꯡꯒꯤ ꯐꯖꯅ ꯆꯥꯅ ꯊꯛꯅꯕꯁꯨ ꯄꯤꯔꯤ ꯑꯗꯒꯤ ꯀꯩꯅꯣꯝꯃ ꯂꯩꯅꯤꯡ ꯈꯣꯠꯅꯤꯡꯂꯕꯁꯨ ꯂꯩꯅꯕ ꯃꯤ ꯊꯝꯂꯤ ꯑꯗꯨꯒ ꯃꯥꯅ ꯀꯦꯟꯇꯤꯟꯁꯤꯗ ꯑꯗꯨꯝ ꯂꯥꯛꯏꯁꯤꯕꯨ ꯀꯩꯒꯤꯅꯣ ꯁꯤꯕꯣ ꯌꯨꯍꯦꯟꯕꯅ ꯍꯥꯏꯔꯤꯕꯗꯨ ꯑꯟꯖꯂꯤꯅ ꯈꯨꯝꯂꯛꯏ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯪ ꯅꯊꯧ ꯀꯩ ꯂꯩꯒꯦ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤꯅꯣ ꯅꯪꯒꯤꯗꯨꯅ ꯍꯣ ꯑꯁꯤꯅꯤ ꯑꯐꯕ ꯃꯤ ꯍꯥꯏꯕꯗꯣ ꯃꯁꯥꯒꯤ ꯊꯕꯛꯇꯣ ꯑꯃꯨꯛ ꯃꯤꯉꯣꯟꯗ ꯊꯧꯗꯥꯕꯒꯤ ꯃꯍꯨꯠꯇ ꯃꯁꯥꯅ ꯇꯧꯖꯔꯤꯁꯦ ꯐꯠꯇ꯭ꯔꯣ ꯅꯪꯒꯨꯝꯕ ꯀꯠꯇ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯌꯥꯝ ꯃꯤꯆꯪꯅꯤꯀꯣ ꯃꯥꯜꯀꯣꯝꯅ ꯌꯨꯍꯦꯟ ꯅꯪꯒꯤ ꯈꯗꯥꯡꯁꯤꯗꯤꯕ ꯍꯟꯗꯛꯇꯤ ꯑꯟꯖꯂꯤꯅ ꯋꯥ ꯍꯥꯏꯒꯦ ꯇꯧꯔꯛꯄ ꯑꯗꯨ ꯆꯦꯡꯂꯩꯅ ꯈꯝꯖꯤꯜꯂꯛꯏ ꯅꯪꯃꯁꯨ ꯌꯥꯔꯤꯍꯦ
ꯃꯈꯣꯏꯁꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯣꯖꯥꯗꯨꯒ ꯊꯦꯡꯅꯔꯤ꯫ ꯁꯨꯍꯦꯟ ꯁꯅꯥꯅ ꯍꯥꯟꯅ ꯀꯧꯔꯛꯏ꯫ ꯍꯩꯃꯥ, ꯆꯤꯡꯂꯩ, ꯅꯣꯏꯁꯨ ꯑꯆꯥꯄꯣꯠ ꯆꯥꯔꯤꯔꯣ? ꯃꯥꯜꯀꯣꯝ ꯋꯥꯈꯜꯗ ꯈꯜꯂꯛꯏ꯫ ꯑꯣꯖꯥꯅꯤ ꯀꯥꯏꯅꯒ ꯃꯌꯥꯝꯁꯤꯗ ꯍꯪꯗꯈꯩ ꯆꯤꯡꯂꯩꯗꯒ ꯑꯣꯏꯅ ꯍꯦꯛꯇ ꯍꯪꯉꯤꯅꯦ꯫ ꯏ ꯀꯥꯔꯛꯇꯅ ꯉꯁꯤ ꯑꯣꯖꯥꯒ ꯆꯥꯏꯅꯤꯀꯣ꯫ ꯆꯤꯡꯂꯩꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯥꯔꯨꯏꯅꯦ ꯁꯥꯔ꯫ ꯁꯥꯔꯁꯨ ꯆꯥꯕ ꯂꯥꯛꯏꯔꯣ? ꯁꯨꯍꯦꯟ ꯁꯅꯥꯁꯨ ꯚꯥꯞ ꯑꯣꯏꯍꯧꯗ꯭ꯔꯗꯨꯅ ꯐꯠ ꯍꯥꯏꯗꯣꯛꯈꯤ꯫ ꯅꯠꯇꯦ, ꯅꯪ ꯊꯤꯔꯛ꯫ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯒ꯭ꯌꯥꯟ ꯂꯥꯛꯏ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣꯝꯃ ꯁꯨꯝ ꯆꯥꯒꯦꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯁꯨꯍꯦꯟ ꯁꯅꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯟꯖꯂꯤ ꯋꯥꯈꯜꯗ ꯈꯜꯂꯛꯏ꯫ ꯍꯩꯁ, ꯀꯩꯅꯣ ꯃꯥꯒꯤꯁꯤꯕꯣ? ꯆꯤꯡꯂꯩꯁꯦ ꯄꯥꯝꯂꯤ ꯖꯥꯠꯂꯣ ꯍꯥꯏꯕ? ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯝꯃꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦꯗꯅ꯫ ꯆꯤꯡꯂꯩꯅ ꯑꯗꯨꯗꯤ ꯁꯥꯔ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯆꯠꯄ ꯍꯧꯏ ꯃꯌꯥꯝ ꯑꯗꯨꯁꯨ꯫ ꯁꯨꯍꯦꯟ ꯁꯅꯥꯁꯨ ꯃꯆꯤꯟꯗ ꯁꯣꯜꯍꯧꯏ꯫ ꯍꯩꯃꯥ, ꯆꯠꯄ ꯍꯧꯈ꯭ꯔꯦ꯫ ꯑꯁ, ꯑꯩꯁꯦ ꯅꯨꯄꯥ ꯌꯥꯝꯅ ꯃꯥꯟꯖꯗꯦꯗ ꯇꯧꯔꯤꯁꯦ꯫ ꯍꯦꯔꯥ, ꯈꯪꯅꯤꯗꯅ, ꯆꯣꯞꯂꯒ ꯆꯣꯞ ꯍꯦꯛꯇ ꯄꯤꯍꯧꯔꯒꯦ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯈꯪꯀꯧ ꯀꯧꯔꯛꯏ꯫ ꯆꯤꯡꯂꯩ,